Nupi Kunaibu Aduki Matik Izat Lena Awang Batak the Tambalam Damni Dubo, Ekang Kangogdana Yamna Nungaitaba Todok Ama Uvo Fangba Ase Libak Tibane, Tamoy Sogna Nungaite, Numit Humputara Nipanigi Matung PM na, Manipur Kaina pallakpa asina, Manipur kaodri haiba khangba ngammi haina, Manipur Pradesh Congress Committee spokesperson ELITETVMANIPUR Fongdokre. Wafam Singasi BT Road Taleba Congress Bavanda Pangmi Singi Ifam Amada Fongdokebane. Magna Makata Raduna Togdok Adu Yamna Booking Sokningai Oiba Nungaitaba Togdok Amane. Ekoigi Tampaki Mafam Singda Internet Yadabana Maram Oiraga, Matam Chana Pau Fongbang Amode. Mayamna viral oirakle haibadagi paper gi khotangdagi ngasi khangbane crime mayamdagi khwaidagi tolaba crime amane me marida asumna chatharamba ase sathina pukning sokningai ni Congress party gi thomi punamakna condemn tawri maruoina party asida leiriba nupi punamakna nupi khunaida temsing narakpa tola tarabagum nehatpiba masidagi henna tonba sajat chaningai leitraba ni haina khale maramasna chenariba miyoi sing cherakpiyo masigumba thabak asi hojik paliba Sarkarna matang matam chana handle tauba ngamhaudabadagi thorakpane numit kharani gi mamangda viral oirakhraba parliament famba haudore haiba kanda oirakliba asi karigino haina mahakna makhata khe igi khunaida aduki matik ijat laiba nupibu awang bathakta thamba lamdam ni haidana khanadana leijariba adugumlaba lamdam ne ba khoi Manipur ase adubu ngasidi Asigum laba laibak tiba incident ase matang matam chana akoina action local hodaba akoina sena hodaba sigi government sina mafam matam chana tabi hodaba aduna maram oibana maram oidana ngasidi akoi kai phirok khumi bane laibak miyam marak sida aduga ngasigi government sida ina hangningi ba wapam mamadi asukuiba 18 May da case file tawduna leigraba port ama adusu crime totally against the human nature oidiba crime amakaki action ama bawal lokatana ngasi asok sangwa matamasi tumin nan leibirak laga ngarang nahan da parliament haudore haiba kansida viral chakhlaktana maside sida su moto lokatna raktana mi pharani gaina area dugi concern SP naga adugum laba mioi sing culprit main culprit phare gaina tawbiri base hoi theng labasu theng na action masa ma tawbirai badudi ekoi peli adubo maduna ekoi apen badi oide karigino hairaga asigum laba delayed politics, delayed policies, delayed actions mayam masina ngasidi Manipur ase aikoi karamba lambi da chatlibano haibse koi khangma ngamdre ba ngasi yango May 3rd tagi 78 days surak labani asigum laba incident ase video phangba cassette ama khak oinam bayai masigum laba incident ase community sing sigi marakta incident kayam lotuna leiram lagadage haiba adung ngasi government asina irang asi loishanna ba suk sang laba matam si irang asi loishanna ba hona bidri basi karigi no sine koin hangni wa pamdi ngasi laibakti yamna thire asigum laba nupi gi mathakta chatharak ba thabak thoram sing ase aikoina kari gumba angle amata dai khone appreciate tawning de accept su tawning de madugum laba culprit ado any community ki ocean no any religion ki ocean no any faith ki ocean no makoy do extreme to extreme koi punishment pigadabani adubo masigi wahi ase Sri Narendra Modi na 78 days ki matungda ngasi Manipur gaina mai gi machinda panbirak pasidi akoi khajitang Manipur se Narendra Modi ji na kaodri bo ye haiba se koi khangma ngame